Ahanbada maroiba pau. BJP na supai paiduna laibak asidagi democracy muthatnaba hotnari. Congress lengak laihanbana fagadra natraga BJP lengak laihanbana fagadra haibasi khantaba matam yaure haina CLP leader o ibobina fongdokre. Aam Aadmi Party AAP na ngasi Mikhal pangthokadoriba Goa miyam gidamak employment, mining, education, trade amasung healthcare sector gi akhanaba thaurang tarahumdoi laukthokre. Amadi Prime Minister Narendra Modi na January gi tang 13 asi chahi khudingi oina National Startup Day haina palan tawragani haina laukthokre. Hauzik pau sandok na pizari. BJP na supai paiduna laibak asidagi democracy muthatnaba hotnari masida miyamna handaki mikal asida Congress lengak laihanbana fagadra natraga BJP lengak laihanbana fagadra haibasi khantaba matam yaure haina CLP leader o ibobina fongdokre. Wafam asi ngasi Manipur Pradesh Congress Committee MPCC na sinduna handak pangthokadoriba Mikhal Gamari lainana party asigi campaign song Imphal gi Congress bawanda fong bagi thauram amada fongdokhibani. O ibobina hai ngasi fong liba isay asina Congress party na laibak asigi damak kari taurami haibadu miyam na taba matamda khangba ngamgani masi tabada miyam na paliba lengak asiga kayam khenai amadi Congress na miyam gi damak lepli haibasi khangani. Ruling na tauba afaba thabakta opposition party ni haiduna criticize tauba laite adubu BJP lengak asina kari tawkre haibasi aikhoina nainaba chungani. BJP gi haibabu Manipur da BJP gi central leader sing ngaihak laitana lai adubu miyam gi aifanaba thabakti laukthokpa paikhatpa laitri. BJP na lengak asi supai pairaga dictatorship ki thawong chathage haibasi makhogi wakhalni democracy asi muthatnaba makhoina hotnari Manipur da paliba BJP lengak asida minority amadi nupigi mihut hapidre chingda ADC election pangthok lamba adu ngasidi namsinduna thambire laiba phibam asida Congress lengak na fagadra BJP lengak na fagadra haibasi miyam na khanbiu haiki. Criticize constructive suggestion for the betterment of the people of Manipur. For last nearly 5 years, BJP-led government. For last nearly 8 years, Central area Shri Narendra Modi ji na kari tauhe hai se. India ko na Manipuri context Shri Narendra Modi ji na kari tauhe. Central Modi Sarkar nearly 8 years. The state nearly 5 years compared to it. How many times Honorable Prime Minister has visited Manipur? What are the special package he had already announced so far? Manipur Pradesh yang berada pada tiba, hai kan sebab daya amat bermacam-macam si ekor, dari saya berada ekor campaign nama kasih sajabani. Aam Aadmi Party AAP na ngasi Mikhal pangthokadoriba Goa miyam gidamak employment AAP gi National Convener amasung Delhi Sakti pairabadi party asina Goa thabak fangdaba singdana thagi Goa da government semba lagidaba singda land right pigani Goa gi angang sing facility mipung tourist state ama oriba Goa da corruption free Ningol singi punsida khwaidagi maruoiba numit asibu hena mangol hapnabagidamagta laizare bridal makeup and portrait collection by Tojo Chongtham.
9366 214 258. Karigumba dom yumda laiba anabasingi hitakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pung kunmari chukna adom yumda latuna hitakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anabasing experience lairaba doctor amadi nursing latuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 92059888 ta call tobuna tanabiu natraga Google Play Store gi Medline app download tobuna Ningol singi punsida khwaidagi maruoiba numit asibu hena mangol hapnabagidamakta laizare bridal makeup and portrait collection by Dojo Chongtham. Aam Aadmi Party AAP na ngasi Mikhal Pangthokadoriba Gawa miyam gidamak employment, mining, education, trade amasung healthcare sector gi akhanaba thorang tarahumdoi lakthokre. AAP gi national convener amasung Delhi gi chief minister Arvind Kejriwal na press conference amada hai sakti pairabadi party asina Goa gi mipum khudingmakta thabak pigani thabak fangdaba singdana thagi oina lupa lising ahum unemployment allowance oina pigani haina Kejriwal na haikhi. Goa da government sembada tha taruki manungda mining gi thabak nauhongnana paikhatlakani masagi lam lajadaba singdana land right pigani Goa gi angang singda lairik lemna tamhangani healthcare facility mipum khudingmakta fanghangani haina su Kejriwal na phongdokhi. Tourist state ama oriba Goa da corruption free oiba government ama oihangani masagi chahi 19 gi mathakta leiba nupi singda thagi allowance lupa lising amam pigani haina su mahakna haikhe. Assembly constituency nifu leiba Goa da February 13 da Mikhal Pangthokani March 10 da bot thigani amasung Mikhal gi fort lokthokani. Prime Minister Narendra Modi na January gi tang 13 asi chahi khudingi oina National Startup Day haina palan tawragani haina lokthokre. Wafam asi ngarang video conference ki kuthangda sector kaya gi startup chamaga yankhai da wari sanabada Modi na phongdokhibani. Mahakna hai startup haiba thausil asina laibak asida awonba ama purakpa ngamle amasung anauba Bharat ki yanglen saru oirakpa yabagi thazaba laire. Prime Minister na hai sarkar na startup ka mari lainaba policy kaya semdoknabasu tharang paikhatlakli. Manipur Sahitya Samiti Thoubal gi Kunipan Suba Mapokumon Thoram ngasi pangthokhibaga loinana tongan ba aiba ani gi lairik su hongnabi matung ina phongkre. Manipur Sahitya Samiti Thoubal na silaga haukhas sorarel manakta laiba lisam ibochow gi sangai da pangthokhiba ching lemlaba thoram aduda Sahitya Academy New Delhi gi Manipuri Lol gi advisory board ki convener Nongmaitem Kiran Kumar na athoiba mithung Manipur Sahitya Samiti Thoubal gi President Wing Commander Akoizam Devendra na Thoram Mapu amasung Manipuri Sahitya Parisat Thoubal District amasung Masagi President Morangthem Rajendra na akhanaba mitung oina saruk yakhi. Ngasigi Thoram adugi manung channa pangthok phongkhiba lairik ani adudi lisam ibo chongna iba oza ama oina thengna jarakpa amasung phongdok chakhiba sing amasung Hayat Baumel na English law da hangdopa Gulsan Nandagi Hindi Lolda Iba Air Hostess Haiba Wari Lairik Ase Dr. Karibam Mainodas na Maitay Lolda Handokpani
Lisam Ibo Chongna Iba Lairik Asi Aiba Asina Infalda Nungtigi Fongba Tungan ba Pauche Singda Hapkiba Manipurgi Mahima Sing Tambagi Chatnariba Mawong Matau Sing Hariba Asida Yumpam Oiba Wareng Singi Komjinba Lairik ni Aduga Wari Lisang Air Hostess ki Handokloi Dr. Kariba Mainodas Mamangda Lairik Ani Fongduna Manipuri Corridor gi Pukaida Kudol Tamkraba Aiba Amani Inglising ani mapandagi hauduna law lokpagi loiraba matungda pangthoktuna lakpa lamdam asigi lawmi singgi amata ngairaba Loroi Festival chahi asigi oinadi maming tagi oina Imphal East District manung chanba Waiton Maning Laikai Community Hall da lakliba January 18 amasung 13 da pangthoklagani haina Loroi Festival Observation Committee convener Cheryl Amana hairi Festival ase Youth Development Association Waiton Prince Club Waiton, Youth Development Council Waiton, Local Development Association Waiton, Waiton Gram Panchayat amasung Loroi Festival Observation Committee Manipur ga punna kutsam naraga pangthokadabani hairi. Hazik paugi marakthana atenba break ama lominasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlin Home Nursing Care Service Manipurna kungkunmari chukna adom yumda laktuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medellin gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medellin app download tawna booking tawi Makhataba pau pizari Laibak asida COVID-19 amasung Omicron gi positive case wangkhalakpa asina maram oiraga Taranithoi suba Bidhan Sabha Mikhal Pangthokodoriba Manipur yauna Uttar Pradesh Uttarakhand Punjab amasung Goa puna state mangada Election Committee of Indiana physical rally roadshow amasung corner meeting na chingba pangthokpada tang tara manga fawba athingba thamlakhiba adu tha asigi kunithoi fawba sangdokre Election Commission of Indiana Omicron variant asi Delta variant gumna asi ana yaudrabasu hauzik thamliba atingba asi komthokpa matang chade haina expert official amasung political party sing yauna pangthokhiba mifam amada phongdokhibani COVID positive oiba masing wangkhalakpa asigi yenglaga mikhal ga mari lainana January tang tara manga fawba atingba thamlakhiba adu tang kunithoi fawba sangdoknaba warep laukhibani Adumakpu Commission ki Maikaidagi election pangthokadoriba state mangadadi athingba khara komthokani hairi Mikhal ga mari lainana indoor da pangthokpa meeting singda seat capacity chada yankai hantharaga yamlabada miyoi chahum fawba tinba yagani amasung political party singna COVID-19 gi protocol ngakna chatpaga loinana Mikhal ga mari lainaba thoram singda election gi model code of conduct amasung guidelines sing ngakna chatkadabani hairi COVID-19 laicheptagi ngakthoknaba Manipur laingakna akhanaba thabak lokhatliba marak asida marks uptaba social distancing ngaktaba miyoi sing Manipur police na faraga fine thihanbagi thabak leptana chathabada laingaki guideline ngaktaba singdagi punna lupa crore ani lakh humfuhumdoi lising kulhumdoi ga chatret humfugi sanfam fine oina Manipur police na khungatpa ngamkhre hairi Ngarang su curfew thugaiba laingaki SOP ngaktaba miyoi taret tongan ba district singdagi fagalaba matung lupa lising amaga chahum gi apunba fine gi sanfam tihalaga matung tawdanaba warning tawraga thadokhi haina nodal officer COVID-19 for Manipur police ki IGP Rojit Irom na Cherol amada phongdorakle Democracy ki kumhai ni hainariba mikhal gi matam Election Commission of India Manipur nasu Taranithoi suba state assembly election lakliba February 13 amadi March ahum na tangkak ani thokna pangthokadoriba asida February 13 asi normalizing numit taba maramna Christian singidamakta isor khurumba numit oiba maramna bot thada ninglabasu thadabada khudong chadaba thokadaba maramna mari lainaba singna numit asi yakhatpara natraga yaithabara ama tawbiyu haina
Mitei Christian Church Council Manipur MCCCM na cherol amada appeal tarakle loinana hariba election asi free and fair oina pangthokpa yana bagidama MCCM na mapu ibungo da thongni bagi thoram amasu lakliba January gi tang 19 da Church of God inobokta pangthokani hairi Arunachal Pradesh ki powerlifter Ajad Basfor na National Powerlifting Games ta Strongman of India title logduna puwari semkre title asi mahangna chahi ani thangna lawba ngamkhibani Englishing ani kunmathoi da su Basfor na title asi lawkhraba matungda Noida da January 9 dagi 8 fawba pangthokhiba National Powerlifting Games ta mingchat asi amuk hanna lawba ngamkhibani Mahangna KG 105 gi body weight senior category da gold lawba khaktat natana World Powerlifting Congress WPC India gi makhada bench press ta anauba record thamba ngamkhe Mahangna mai pakna KG chani bench press tawkhi WPC Arunachal team na competition asida tungan ba category singda punna medal 12 fangkhe Karate India Organization KIO na Manipur Amateur Karate Do Association ni Referee Commission member Oiribi Soibam Bindesori Chanubu Karate India Organization Women's Sports Commission ni Vice Chairman Khalakle Mahak Northeast India gi ahan banupi gi International Karate Judge Oibata Natana India gi ahan banupi gi Karate Committee Certificate Paiba Coach amasung World Karate Federation gi Taruk Suba Danni Soibam Bindesori Chanu Hana Karate India Organization gi Women Commissioner gi member Oirambani Hari. Ngasi Imphal da fung mapauche singi maroiba pau khara ingminasi. Shanghai Express ECI na January 19 fauba road show khongjang sing thingjan kre. Sibana listing aniga tara mari active case na listing amaga humdoi sure. State na sumi yampun bada athing batham kre. Drug ka kona na mi adni phare police na operation chathari. Pokna firm Miyamda aranba wasak saktuna lakhiba BJP ge double agent government fail oire. Haukiba pung kun marida chamaga yankhai ga nipan positive oiki ani laikide. Mikhal gi rally amasung road show gi atingba January 19 fawba sangdokre. State ki thakta ga ngai kumai pangthokre kumai asi amatta oina punna pangthoksi Ranjan. Huyen lampau Mikhal gi numit nifu ni thoini khak ngai rabasu vaccine chada chamnga ga tare 10 nifu ma thoidagi hena kapthoktre. BJP lenga khwaidagi machin thiba lengak ni Mega Chandra Uttar Pradesh gi ahanba amasung ani suba fees gi Mikhal gi damak BJP gi mirep sing lauthokre. Anauba sel namlakpada Manipur gi mayek yauraklagani Laisemba Naharol gi thodang Manipur yauna Mikhal pangthokadoriba state mangada Thamliba meeting rally gi athingba January 19 fawba sangdokre. Miyoi chamaga yankhai ga nipan positive oire open space ta miyoi chani dagi hena punba yaroi. Chief Secretary Negative oiba politics tawbagi mahuta puktel chauna miyam gi khallaga chawkhat thorang gi thabak sing tawbiyu. Jai Kisan Aroibada maroiba pau amuk hana BJP na supay paiduna laybak asidagi democracy muthatnaba hotnari Congress lengak laihanbana fagadra natraga BJP lengak laihanbana fagadra haibasi khanthaba matam yaure haina CLP leader o ibobina fongdokre Aam Aadmi Party AAP na ngasi Mikhal pangthokadoriba gawa miyam gi damak employment mining education trade amasung healthcare sector gi akhanaba thorang tarahumdoi lauthokre Amadi Prime Minister Narendra Modi na January gi tang 13 asi chahi khudingi oina National Startup Day haina palan tawragani haina lauthokre Oni TV gi numtil pau mit yeng tabiri basing bukrum jari